Hi viewers, welcome back to my channel Lies Entertainment. Ngasi ai blog she icham chamba unboxing amtang tawge tawbani ngasi aina Amazon dagi khungup ama chen bani. Amazon dagi yorakadabadi hayeng date 21 yorakadabani hayeng hangchit yorakadabani adubu ngasi yamna mangjono yore. Thanks to Amazon. Adu angta unboxing tawge maya mamangda tiyeng minasi. Yang silap thok ga yang chi maning da packing che. Okay, se lai re. This is Goldstar shoe ni. Actually ane Goldstar se yam pamjaba sport shoe amani yam yang ba yam nungai ba khungup ne ma se ai lak thok charake. Sports person singi da mak yam nungai ba khungup amoi ma se. Ada ai gi color sima ane choose to give color do adu mak yauri. Reddish color, reddish brown color ni ma se. अदुगा Goldstar से डुप्लीकेट याम फंगी आइना Amazon नि चेंजरी से करीनो हाबदा माजे ओरिजिनल आइना पामजबा ओरिजिनल से मेड इन इंडिया जो लई अदुगा मेड इन नेपाल लई अदु हेन कनबे हेन फबो ओरिजिनल से नेपाल गिदो ओय अदु आई येंगे मनिंग द मा मेड इन नेपाल थारमद्रगदि मा से ओरिजिनल नट लोइदुइनी अमते येंगमिनसि कमे ओके Okay, yang fine finishing yang phajaba kung aina makta pam aina pambado hek thoi hai tare magi manida kariyate yauri yangche ayam description sigi che sida mana loina sida pirakre sigi che sida adu okay sida aina mak pambado thoi made in Nepal sida Goldstar number 9 ni made in Nepal sida thare ko made in Nepal am tin view made in Nepal thare si original haina lawe maje hoji Goldstar khungup se market ta kya phangre maje laftrabani adu aina Amazon da dugi change bani thanks to Amazon yengsi yamna fajab khungup ni yan mong ta mayam na susi khungup se Amazon da gi lobi yamna hongi mai mamanje magi shipping charge ka gi loina ra only keno khatani 445 khatagi khungup ni yam nungai khungup ni ma try to view okay ai yam sang video se lozer roige thanks to Amazon haragai matang sida mayam kainer si mathangi blog tamuka yengminasi okay bye bye yai fare eki channel asibu nungsibituna subscribe to view amasung mathangi video sing uba phangna bagi damukta bell icon su sungsoi choituna nambiu